Narendra Modi na luchingba India leingak ki ahum suba term asida athubada One Nation One Election Policy Chatnahangani yana leiri. News reports ingi matung ina leibak asida One Nation One Election gi policy athubada Chatnahanaba center na kumang yangsin na thabuk paikhatli. Handak ta pangthok ki ba Lok Sabha election listing ani kun ga marida India buluchung liba BJP gi election manifesto da yamna maruiba mu oikiba policy asi Chatnahanduna lebak asida Lok Sabha election state amasung UT singi assembly election amasung local body singi election matam amatada manana pangthok na bahonari political amasung logistic ki oiba singna bakaya lairebasu policy asina election pangthok pada yamlaba senfam chading tawriba si hanthan batanatana governance amasung administration da su chauna kudong chahanduna lebak asi manglom da pukhat pada mateng oiragani hairi Prime Minister Narendra Modi na khongthang asi kumjali singani taramari da BJP na Mikhal mai paktuna center da leingak sanglakpaga ikui dana laukthokpaga loina political party singna mapung phana sogolagani haibagi thachaba phongdoki policy asi chana hanana ba khona bagi manung chana lebak asigi hangi President Ramnath Kovind na luchingba high level panel ama semduna yengsan kibaga loina madugi recommendation su center da lankhat kre Recommendation asigi manungda parliament amasung assembly election sing matam amatada pangthok baga loina numit chamani gi manungda local body election pangthok na ba wafam yauri